Akashbani Imphal Maibam Dwijamani na pau pazari ahanbada maroiba pau Leibag asigi hanagi Pradhan Mantri Dr. Manmohan Singh na lekhidabada zati asina numit tariyani awaba phangdokli mahaki aroiba mathau mangam hayeng ayuk pangthokani Ain Mantri Thaunauzam Basanto Kumar na hairi BJP ne lusingba lenga asina Sangbidhan bu khongkaung nabagi thawng amata sathakiba leitri Imphal East Jilla ki Sana Sabida nongmai kapna bagi thawdokta police ki miyoi ama yauna punna miyoi ani asok apan nangle Tha ama makhaidagi sei ama phawgi manungta leiba angangsingde hidak kapthokpagi thoram Sub-State Pentavalent 1 Ketchup Vaccination Campaign ngasi hawdokre amasung nifum doi suba Archives Week Celebration cum Record Exhibition ngasi dagi Imphal da leiba Manipur State Archives da hawkre भारत की हालगे प्रधानमंत्री डॉक्टर मनमोहन सिंह ना खंगौदना लेखिदबदा लेबाग असिना जाति की फिराल तंखाई सिंगतदुना लुसिंगबा असिगी मफमदा इकाई खुमनबा उल्ली नुमित तरेनि सुबना लुसिंगबा असिगी मफमदा लेबाग असिना इकाई खुमनबा उटकनी माकी अरोइबा मथौ मंगम हयेंग अयुक पांगथोकनी हालगी प्रधानमंत्री डॉक्टर मनमोहन सिंह ना लेखिदबदा मुख्यमंत्री नोंगथोमन बिरेन सिंह ना नुंगाइतबा फोंदोरगली महाकी अवाबा फोंदोकपगी पाउसेलदा श्री बिरेन हाई मिलियंग सानबा लुसिंगबा ओइबदा नतना डॉक्टर मनमोहन सिंह लेबाक असिगिदमक कथोपगा लोइनना लौरंबा थौदांग ngasiगी मिरोलना निंगसिंगदुना लेहौरगनी डॉक्टर मनमोहन सिंह ने लेखिदबदा विधानसभा अध्यक्ष थोकसोम सहितब्रत सिंह शिक्षा मंत्री थौनाउजम बसंत कुमार पावर मंत्री थोंगाम बिश्वजित सोशल वेलफेयर मंत्री हैखाम तिंगो राज्यसभा सदस्य महाराज लैसेम बसना जाउबा बीजेपी मणिपुर प्रदेश की प्रेसिडेंट ए सरदा देवी एमपीसीसी की प्रेसिडेंट कैसाम मेघचंद्र जनता दल यूनाइटेड मणिपुर स्टेट यूनिट की प्रेसिडेंट खेत्रीमयुम बीरेन सिंह नसु अवाबा फोंदोरगली राज्य की लॉ एंड लेजिस्लेटिव अफेयर्स मंत्री थौनाउजम बसंत कुमार हाइरी बीजेपी ने लुसिंगबा लेंगाक लाकपदगी संविधान बु खोंकाउनबगी थोंग अमता सथकिबा लेत्रि इम्फाल ngasi पाउमीसिंग उनबा मदा श्री बसंत कुमार हाई कांग्रेसना लेबाक असिदा शासन पाइरिंगै मतमदगी हौरगा इमरजेंसी थमजनबा याउना हौजिक फावबदा संविधान खोंकाउनबगी थोंग क्या सथखरे कांग्रेस की डिप्यूटी सीएलपी लीडर सु ओरिबा एमएलए के रंजित नंगरांग फोंदोकेबु वाफम सरकारना संविधान की प्रोविजन सिंगांग चत्रे सही अमदा असेंबली मिफम मसिंग सुदना कौरी हाइना फोंदोकेबु वाफम अदु मंत्रीना यामना कन्ना यारिंगदबा फोंदोखी था असगी कुनमरी दा पांगथोकेबा पाउगी मिफमदा संविधान की आर्टिकल 183 अमेंड तौखरे हाइना फोंदोखरबसु श्री रंजित नदी मदुगी ओना तैनबदा अदुमक nganगली आर्टिकल असगी मतुंगिना था तरु खुदिंगी विधानसभा की मिफम पांगथोकदबनी हाइना पल्ली सरकारनसु मसिबु ngakतुना लागली हाइना श्री बसंत कुमार न मखाताना फोंदोखी Constitution 208 na amend tawibadu madu dai se karino haibada tha taruki manungda amuk phamadi yai haibane Constitution se government sina violate sungtau tawdi hai Section 17A Rule of Procedure and Conduct of Business sida hairi se masigi assembly ni sember ruling se Constitution ki makha da sembana Article 208 se enabling article na haibadi masina enable tawraga rules of procedure and conduct of business is same banaiba Section 17 sida hairi se subject to Article 174 of the Constitution hairiba aduga ahumlak phamu haibne aduna ahumlak phamdrasu anirak phamase Constitution na hairibnina anirak phamdi yai hairamnina thataru kudingi phamdi yai haibanina masida karimta akoi Constitution da akaiba tawba leite haijabani Imphal East Jilla की सना सापिदा नोंमई कापनबगी थौदोकता पुलिस की मियोई अमा याउना पुन्ना मियोई अनि असोकपन नंगले पुलिस की पाउना हाई थौदोक अदुदा सोकलबा पुलिस की मियोई अदु ngasi nungthil Imphal ge Jenims Hospital da pokhalakre mahak hojik makhatana layengbi thabak chathari atopa aduna khulngakpa miyoई amani hairi mahak makhutta nongmai maruna panbadagi lanai hospital amada pokhatuna layengli adumainamak mahak khudong thiningai oidre hairi tabiriba pawasi Akashbani Imphal dagini था अमा मखाइदगी सही अमा फावगी मनुंगदा लेबा अंगांगसिंगदा तोंगान-तोंगानबा लाइनादगी ngakthoknaba हिदा कापथोबगी थोरम सब स्टेट पेंटावलेंट 1 कैट्सअप वैक्सीनेशन कैंपेन ngasi हौदोखरे अंगांगसिंगदा हिदा कापथोबगी थोरम इम्फाल वेस्ट इम्फाल ईस्ट बिष्णुपुर थौबाल अमदि कक्सिंग जिला सिंगी तोंगान-तोंगानबा मफमसिंगदा पांगथोखी इम्फाल वेस्ट की ओइना हिदा कापथोबगी थोरम जिला असिगी चीफ मेडिकल ऑफिसर ने सिंदुना लंफेल पाता लेबा मॉडल इम्यूनाइजेशन सेंटर आरडी विंग द पांगथोखी angangsingda hida kathupagi thormadogi matangda Imphal East District Family Welfare Officer Dr. Lairenjam Bikram na hai
sub state level pentavalent ketchup campaign asi National Health Mission na sinduna Imphal East, Imphal West, Thoubal, Kaksing amadi Bisempur da pangthok sabani. Pentavalent vaccine asida hepatitis B, diphtheria, pertussis, tetanus amadi Haemophilus influenza B hairiba mayek sing asidagi ngakthoknaba vaccine ni. Masi akoigi tha ama makaidagi na tha 33 fawgi manungda leiba angang sing hida amupok kapaudo sing adu kapnaba target tawani. Sarkar gi ana layeng fam Ayushman Arogya Mandir, PHC, CHC, District Hospital, Sarkar gi oiba mafam asida kapnaba khudongchaba du pijari. Awang nungpok Bharat ki inland waterways amasung riverine culture gi matangda numit nini sathagadaba national seminar ama ngasidagi Manipuri University gi economics department hokre. Seminar ase Manipuri University gi economics department, Manipur Seva Samiti Imphal, Intellectual Forum of Northeast Manipur amasung Amar Kantaki Indira Gandhi National Tribal University gi social work department na puna sinbani. Numit nini gi seminar asida awang nungpok lamdam sing de seliba tutorial singbu inland waterways oina satok sasinda kanaba piriba amasung masigi akoibada leiriba miyam amasung tutorial gi marakta leinariba kala sanskriti gi mari gi matangda se pathokani. Assam Rifles na rise asigi nahasingbo thabak phangdabagi samasya sing ko onabagi pandamda tongan ba skill development program sing paikali. Masigi saruk ama oina Imphal East amasung Imphal West jilagi naha sam humphumari, Ukhrul jilada yangkhaini thoi, Tengnopal amasung Sandel jilada humbudrani thoi, Surasanpur da sam kuntra, Thoubal amasung Sandel da puna naha sani anida tongan ba skill training sing pikre. Amaromda operation Sajbabunagi saruk ama oina Surasanpur jilagi Zikpi tampakta liter lising yangkhai gi water storage tank ama saduna miyamda kusinakre. Sandel jilagi Phoilen Kulamasung News Homtal dasu say no to drugs high behiramda awareness program ama pangthokhi. National Institute of Technology Manipur gi taramatoi subak convocation Institute asigi Langol da leiba campus da ngasi pangthokre. Convocation thoromaduda mahiroi marifu marida makhoi gi degree sing kusinakhi. Thoromaduda hanagi IIT Bhubaneswar gi director oiramba Professor Ratnam V Rajkumar amadi Chairman Board of Governor Sri Bajranglal Bhagra yauna atei miyosingna saruk yakhi. CRPF na makhoi gi personnel amasung miyam ga leinariba mari phaganhanabagi khongthang civic action program gi sarugam oina Bisnupur jilla gi waroi singi khunja singda tongan ba polam sing yanthokre. CRPF ki Nipan suba battalion na pangtokpa thoramaduda miyam da water purifier solar lamp amasung sana khonabagi polam sing kusinakhi. CRPF ki marifu taruk suba battalion na su None jilla gi Karungwan Nungtek amasung Marang Sing Part 4 khulgi khunja singda tangai phataba polam sing yanthokhi. Manam nungsiba madi hidak oina sijanaba pambi makhal singbo senthok leina puthoknabagi matangda nongmagi oiba entrepreneurship awareness program ama Thoubal Okramda leiba Waikhomani Girls College ke seminar hall da ngasi pangthokre. Thoromadu MSME Technology Center Imphal amasung Waikhomani Girls College Thoubal gi Botany Department na punesinbani. Thoromadu da MSME Technical Center Imphal gi Deputy Director Dr. Sinam Yoren Tomba Mitay amadi Manipur Industrial Development Council gi Chairman P. Loken Singh Saruyakhi. Anji Disabled Welfare Association Sintuna International Day of Persons with Disabilities Come Awareness Program ama Bisnupur jilla gi Nasauda ngasi pangthokre. Thoromadu da Manipur gi hanagi Chief Secretary Oinam Nabakishore Saruyakhi. Singda lamai thabagi mangjaba amasung lamlaki sa usek singbu ngakpi senbi bahai behiramda miyamda ningthina khanganbagi thoramama Imphal East jilla gi takhelda leiba Singtam Community Hall ngasi pangthokre. Rajya Sarkar gi Central Forest Division amasung Universal Friendship Organization anina punna sinduna pangthoke ba thoramaduda akhang ai singna singda lamai thabana umangi pothok manganba amasung lamlaki sa usek sing manganabagi maram oheli haiba wafam sing miyamda ningthina khanganki. Fire Service Department sinduna Bisnupur ge Fire Substation da ngarang dagi satharaki ba 2 days basic life and fire safety training program ngasi loisinkhre. Loisanbigi thormadu da Fire Service ki Director L Nabasandra Sub Officer A Jilanga mamasung Bisnupur Fire Station gi OC T Oken Singh ba Miyoi Singh Saruyakhi. Training program adu da tongan ba school lamadi hospital dagi lakpa Miyoi Singh da maihau langpok thorakpa matamda thengnana ba training piki.
नुपीसिंगबु थाबक सुफमदा नमजा नमथेक्नबा Sexual Harassment of Women at Workplace Prevention, Prohibition and Redressal Act 2013 की matangda miyambu ningthine khanganbagi thoramama Imphal gi lamphel pataleba Chief Electoral Officer gi conference hall da ngasi pangthokre thoramgi manung sanna technical session amasu pangthokhi thabak sofamda nupisingda aranba thabak torakpasing karamna wakat kani haibagi matangda su ningthine khanganki Marirak suba Ningombam Leirenzau Center of Pungi Mana Pigitaba Miosingi Ming Lautokle Guru Ningombam Leirenzau Ningsing Mana Sapam Kulabi Sing the Pirigani Duga Guru Ningombam Ibobi Sing Ningsing Manana Ngarian Bam Tomsa Sing the Pirigani Mana Singasi Matangtha January Tarani Thoida Imphal Eski Kongman Zone 5 the Labor Center Asida Lantokani Hairi Paugi Maraktana Atenba Break Ama Central Agricultural University na LDC UDC amadi Philcom Laboratory Assistant launabagi damak January tang ahum amadi mari lisingani kun mga da pangthokadaba examination gi center nauna leble hana admit card phangbi khrabasingna anoba admit card lobirana bagi damak chaliba December tha sigi tang kuntaret amadi kun mapan ayuki pung tara dagi nungthil pung mga faubagi manungda university asigi headquarter lamphel pat lakpina bakhanga lagli candidates singna isa isa gi color passport amamam amadi mari leinabasi sang sing loina birakadabani Akas Bali Imphal gi pau tabiri Nifum doi suba Archives Week Celebration cum Record Exhibition ngasidagi Imphal da leba Manipur State Archives da hokre Tha asigi kunmapan phawba sathagadoriba Archives Week Celebration hawdobaki thorumda saruk yaraduna Art and Culture gi Commissioner M Joy Singh hai miyamna tungda kanarakadaba maroiba documents sing Manipur State Archives ta sinaduna lingthina thamna bohona batangai phade masina tungi horliba mirol da kanaba kya pigidoribani thoramaduda Art and Culture gi Director K Dinamani Singh amasung Manipur State Archives ki Deputy Director Y Yaima Devi Singh ba sagnai raba miyoi kya saruk yakhi Mau Students Union likhat ki ba sahi marbutra mathoi subo kumonga mari lenana nominini pangthokadaba Cultural Regal isingani kunmari purana maida leiba Asupi Christian Institute ta ngasi hudokre Mau Bidhan Sabha Kendra gi MLA Losi Dikho thoromatu da saru yakhi Aikhoi Lairik Nithine Tamsi haibu wakhalonda Manipuri Students Federation MSF na sahi khudingi pangthokpa academic campaign gi sarugama oina MSF Thobal District Committee na jila asigi Khangabok Higher Secondary School da lemna lairik tambibegi coaching camp ama ngasi hudokre thormadu da Zonal Education Officer Thobal su saruyakhi Mitei Council More amadi Mitei Society Surasanpur gi mirp singna Mukhyamantri Nongthomam Biren Singh amadi mari lenaba jila gi DC sing yauba apunba mifama mafamduna More amadi Surasanpur digi lanjen natuna leiriba IDP singi tongan buwakat singi matangda ningthina khanakre Miur sing atuna pukhalapa wafam sing Mukhyamantri na ningthine tabaga loinana atuba matamda thabak to ontokani haibagi thajaba pirakpa bu lup sing asina apenba phongthokre Haujik sanabagi pau Khetri Mayum Birosh tagi Manipur Cricket Association ki meeting makada tongan ba ground sing da huzik chathariba mapan suba MNCA plate tournament lisingani kunmari kunwanga gi ngasi sanekhiba matching da NCA ningthokongna SDC laifum khunobu wicket mangada YWC patsoina SU sagolbanbu run kuntra ga tarukta maithiba piki amoromda mari suba MNCA super plate tournament ki ngasi sanekhiba matching da force khetri gauna PCC mai koibibu wicket anida Amadi CBCC Sagolban Salam Lekaina UCC Kangsup Road Pu Wicket Marida Thoiki Manipur Veteran Cricket Association na sinba kunngamathoi shuba Manipur Veteran Cricket Tournament ngasi Langthabal Public Ground da sanakhiba match amada SCN Sangai Parona BKCC Bamun Kampubu Wicket Marida Maithiba Pikre Kumbi College na yumbu oiduna Khoraijam Apabi Singh Memorial Manipur University Inter-College Mukna Tournament ngasi college asida pangthokre kilogram humfugi makhagi category da YK College ki L Risikant amadi kilogram humfugi mathaki kangluptana Kakching Khuno College ki S Govindas na winner oikhi YK College Wangjing na team champion amasung Kakching Khuno College na runners up takhi Imphal West District Football Association na sinba Taruk Suba SH Mani Sharma Memorial 3rd Division Football League lisingani kunmari kunmanga ngasi hokre Pamyal Ground da ngasi sanakhiba matching da IMA Football Academy Wangjingna MIUFC Mayang Imphal bu Panjil ani amada amasung NBCA Takyel Khongbana KKYU Kaisamthungbu Panjil amasino da maithiba piki Dwijamani Aroibada Maroiba Pawmuk
लेबाग असगी हालगे प्रधानमंत्री डॉक्टर मनमोहन सिंह लेखिदबदा जाति असना नुमित तरेनी अवाब फोंदोगली माकी अरोइब मथौ मंगम हयेंग अयुक पांगथोकनी आइन मंत्री थौनाउजम बसंत कुमार हाइरी बीजेपी ने लुसिंग बलेंगा असना संविधान बु खंगाउनबगी थोंग अमता सथकिब लेत्रि इम्फाल ईस्ट जिला की सना साबीदा नोमई कामनबगी थौदोक्ता पुलिस की मियोय अमा याउना पुन्ने मियोय अनि असोगपन नंगले था अमा मखाइदगी सही अमा फावगी मनुंगदा लेबा अंगांगसिंगदे हिदाक कापथोपगी थोरम सब स्टेट पेंटाबेलन 1 कैट्सअप वैक्सीनेशन कैंपेन ngasi hokdokre amasung nifum doi soba archives week celebration cum record exhibition ngasi digi Imphal da leba Manipur state archives da hokre pauloi jare